December tha asi Meeoi ama oibagi yamna maru oiba numit kharaga samnaba tha amani. Tha asigi ahanba numit asi malem pumana malemgi World AIDS Day haiduna palan tauki. Palan asi lisinga masamapan maripuni pandagi leptana satharakpani. Meeoi hakselgi wafamda khwaidagi sauna singnaba ama oiraba HIV AIDS asi karamna sandokpa thingadagi karamna laksingadagi amadi masiga sagonaduna hingliba Meeoi sigi punsigi matangda malemgi thakta khanthariba hiramsing ningsingduna palan asi pangthokpani. Palan asi malemgi thakta leibagi thakta amadi aikhoigi oina Manipurgi mafam kayada pangthokhi. Handaki sahigi theme asi hakki lambelda satpa haibasini. HIV AIDS kalorina hingliba Meeoi singi hakki wafam kaya miyamna maruaina sarkarna yengsangadaba hiram kaya nahuna ningsingbani. Tha asigi tarik ahum asidana malemgi thakta mimanadraba Meeoi singi numit palan tauki. Mimanadraba Meeoi singi punsigi mamal amadi makhoina thengnariba samasya kaya ningsingba karamna kongadagi haibadagina makhoigi izat yenglaga kari mingau ama pigadagi haiba phawbagi matangda khanaba kaya laikhre. Mimanadraba soinaiba top magul leiba natraga atopa mawongda haithoi singthoiba haina kaugadra haibagi wafam kaya leptana khanari. Adugi sumatakta makhoibu mahi masing tambiba sarkargi i pausing karamna makhoi konsenna sadokadagi haibani singba wafam kaya mangda tari. Samajda leiriba makhoigi Fida makhoigi konaba thajanabi kaya asi karamna hongdokhangadagi haibasida kupthananina amadi thabaki poram yarkadaba kaya di leiri. Adumakpu lisinga masamapan marbudrani thoida ahanbo oina United Nations General Assembly na numit asi pangthokpa haurakpadagi maikei kayada ahongbadi lakle haiba yai. Ningsingba yai lisinga ni kunmarigi numit asigi theme asi pumnamakpu konsinba amadi tung koigadaba tung lamsat amagidamak mimanadraba Meeoi singna lamjingba sauthokhanba haibasini. Mipum konsinba tungi taibang amagidamakta mimanadraba Meeoi singna lamjingba ngamba saruk kaya leiri. Saruk sing adu hena sauthokhanduna Meeoi bigi manaba punsirol amadi manaba hak phangminnabagi wafam kaya chenari. Meeoi ba ama oina poklaga seki haibasina punsi wari oiba yaroi. Malem asida leiriba Meeoi khudingmak asi sab manaba sakthung amadi khudong saba phangangadabani. Kangluk phurup amadi haksangi gun singda yumpham oiraga Meeoi amaga khenhanba yade. Mi khudingmak sab manai. Wafam asiga mari lenuna December 10 Universal Declaration of Human Rights haibasi lisinga masamapan nipanda nauna likhatkiba United Nations na lauthokhi. Declaration asida Meeoi amagi punsigi haksing amadi haksing adu ikai khumnaduna malemgi leibaksingna tawgadaba thabak thoromsing saktakhi. Mi amagi punsibu ikai khumnaba haibasi manaba miyeng amadagi yengnabani. Declaration asi khwaidagi sawba Meeoi bagi hakki oiba wafamni. Leiba kayana declaration asida chenariba wagi maru philosophy amadi sanaba thoromsing pangthoknaba wasakminabani. Declaration asidagi yenglaga leibak singi ain sing amadi sanibi kaya nauna yengsanminaba sanglei. Masina anouba Meeoi bagi mamal lepnaba maikaida khong thangba hobani. Sahi asigi theme asi aikhoigi hak aikhoigi tunglamsat housing mak haibasidani. Meeoi bagi hak haibasi tarain hekta lakti. Tongan ba phibam kayana Meeoi kayana lanai ki oiba thaktasu kanglup ki oiba thaktasu malem ki thakta yanari ba haksing adu phangba ngamde. Masi itihas ki lamai kayana tagli. Haksing asi phangnaba Meeoi bagi masu thokpa punsi ama hingnabagi damakta mugnaba singnaba kaya sangi. Malemda ngasi phawba wakhaidriba mugnaba kaya amadi Meeoi bana Meeoi bagi punsigi sabsaba mamal phangdabadagini. Aduna singnaba kaya khothoknaba kaya leiri. Khudingmak asi Meeoi bagi phangpham thokpa hak amadi haujik phaglibagi maung sangdamnaraga mamal lepa sangi. Meeoi bana sabsaba punsigi Fida phangnaba honakhiba ihausingi marakta loilam leingakna Manipurgi senmilonda amadi kaithel polamsingi kanglon thugairakpada Manipuri nupi singna lisinga masamapan kuthramapanda da haukhiba nupi lan adusu amani. Matam adugi loilam leingak adumak temsingna khibani. Numit adu December 12 khudingmakta Manipuri chanura lesemmaru masa leimana nupigi numit haiduna palan taurakhi. Numit asi tongan ba lup kayana nupi lal ningsing numit haiduna palan taunari. Numit asina loilam lengaki mayokta haukhiba ihau amada natana tungi Manipurgi damakta lakadoriba itihas ki damakta nupi singna laukhiba singneba adu ningsingbani. Leibak asigi Meeoi khudingmakki manaba Fida amadi ikai khumnaba phangnaba singnakhibagi ihul adu ningsingbani. Loilam lengaki itihasta tangna thokpa thodok adu marifumanga suba ningsing thoram oina lising ani kunmarigi December 12 da pangthoklagani. Manaba hak punsigi mamal amadi
तुहत नहेट पे याउदबा मालेम अमा फंगनबा हौखिबे इहौ अमा हाइबसी मणिपुर खक्की वा नते मालेम की मानब खुनाई फंगनबा चथरिबा इहौ की मसा अमनी।